Akespan Imphal, Wahengbam Washington Pau Pajari. Ngasi, me de haina shukangnaba, Malem gi sinmi singi numitni. Sinmi singi ihawa madi makoina tengna kiba kudong tiba singa du buning singba oina, sahi kudingi me amada sinmi singi numit haina palan tauri. Sahi asigi palan thorum gi mapung oibe hiramdi, sinmi singda asoyangam thokhandaba madi masama upana thamba haibashini. Malem gi atai mapam singaloina na Manipur do sungasi, numida sigi palan thorum pangthoknari. Indian National Trade Union Congress Manipur Branch, All India Trade Union Congress Manipur State Committee, Communist Party of India Manipur State Council, United Labours Organization Manipur na singbaluk kayana numit asigi palan thoram pangthokli. Numit asiga mari lainana RIMS ki Department of Transfusion Medicine namadi Federation of Indigenous Peoples Democratic Movement na sinduna Imphal gi RIMS ta idan tawbagi thoram amasu haujik pangthokli. Imphal Peace Museum ki Director Haubam Joyrembas Singamadi atay official sinangasi Imphal gi Rajbhabanda Rajyapal Ajay Kumar Bhalaga unaduna museum asigi mission namadi masina paikaliba thabuk singi matangda paudam kre. All Manipur Christian Organization Amkona masigi members singaloina nangasi Imphal gi Rajbhabanda Rajyapal ga unaduna makoina mayok nariba khudongchadaba kaya gi matangdasu paudam kre. Pradhanmantri Narendra Modi nangasi Mumbai gi Geo World Convention Center da ahanba World Audio Visual Entertainment Summit Webs lisingani kunmanga hudokre. Thoramdu do wangang made Shri Modi na hai Webs Summit asi Sanskriti, Creativity amasung malem gi lebak kaya bu samna hannabagi khongthang amani. Mangna hai masi artist sing amasung creators singda ana waklon hengat hannabagi malem gi oiba khongthang amasuni. Pradhanmantri na hai Webs Summit ta Laibak sa mahenbagi artist sing, innovators sing, investors sing amasung policy makers sing amata oina pullabana malem gi oina pungning sing siningai oiri. Sri Modi na hai Webs mipamasina Bharat ki creativity ki sakti adu malem da utli. Mang na hai Bharat asi film puthokpa digital, gaming, fashion, isai ngomai amasung live concert singi malem gi oiba hub ama oirakli. Sri Modi na makata na hai Biksit Bharat ki maikaida laibak asigi khongset hobada ngairi mang na hai mioi koti samai he na laiba laibak asigi koti sama hen ba warisu loinari mang na hai. भारत और दुनिया भर के क्रिएटिव वर्ल्ड की ताकत मिलकर क्या कमाल कर सकती है इसकी एक झलक हम तब देख चुके हैं। आज उसी समय की कल्पना हकीकत बनकर वेव्स के रूप में जमीन पर उतरी है। साथियों, जैसे नया सूरज उगते ही आकाश को रंग देता है, वैसे ही ये समिट अपने पहले पल से ही चमकने लगी है। Information amsung Broadcasting Mantri Ashwini Vaishnav na hairi Webs mipamasina anawba sel tungyoiba kudong chaba kaya panghalagani. Mipamasi haudokpagi thoramda mantri na hai masina creators singi malem gi oiba phambak ama phanganbada natana anawba technology sing sijinabagi kudong chaba chu panghalagani. Magna makata na hai Lupak Koti Chamri Changna Mumbai da Indian Institute of Creative Technology linkhalagani. 26/11 Mumbai terror attack ta senariba Tahawur Hussain Ranagi Warol amasung handwriting sample sing National Investigation Agency na record tauba Delhi gi court amana yakre. Wakadama gi bisar chathabada kanaba NIA gi judge Chandrajit Singh na hukum madu pikhibani. Ranabu police custody da numit tara ni thoini makhata na thamnaba ningthokaba numita pikhiba hukum madugi matungda anawba hukum asi amuk pikhibani. Kendragi Mantri Chirag Paswan na hairi kaski oina masing thinaba kendra na warep laukiba du haujiki phiba masigi yanglaga yamnamak tangai fadaba amani. New Delhi da ngasi paumi singda wangangbada mantri na warep adubu achumba khongthang amani hairaduna Pradhan Mantri bu thagat pa phongdokhi. Kaski oina mising thiba sibu rajniti oiba khulai ama oina sijanei hainasu mahakna birodi bu maral sikhi pauloi jare.